Kukimar terrorist singna mihathina hatkiba amadi senior SP combat Manipur police ki nectar sanjenbam na nongmai kapada Leikhidrabani haiba mahiroi ama yauna mioi mapan gi hakchang Manipur lenga kayanaba purakpadagi ngasi Silchar medical college tagi puraktuna Ningsing khunda mioi mapan mag haunabi matung ina Jiribam gi Ningsing khulda manakta leiron channaba jury United Committee Joint Action Committee against the brutal killing of Khundrakpam Athauba Singh and the serious injury of Kaisam Bishan Singh amadi Joint Action Committee against the brutal killing of 8 innocent people na purakhre Leikhidraba hakchang Singh aduna kasar lambi da purakpa matamda mafam adugi miyamna we want justice haiba slogan lauduna ikai khumnaba utki asiba hakchang lobada saruk yakiba mahiroi Khundrakpam Athauba Singhi Mapabung Khundrakpam Dombana Macha Hatkiba Nectar Sanjenbam ki Thawong Akanba Moongda Yaningdaba Phongdokpaga Loinana Thawong Adu Miyoibagi Lichat Nate Haina Phongdoki Thogogasi amuhanna thohaningde adu agoi isada samana atamna nongmaina kapasi asi hakpachera pibas mafagi yapam ne adu makhade aikoina singwase amuhanna thoktanaba ai haininge adu loina thoiba angangsi yamna kana toba angang nate asi mapa koina koile mina koina khangi adu aduna sarkar gi makai de su jengbibum thopa tawibum thopa adum tawbiwa aduga tasengna di hakna haragadi khudakta ai samuk phangnaramagadi ai nongmai paiba mi amai de ai su kapkani asigi kaino se niptan naibra kari nectar haibra kaino yam chawningi mai macha da thodi kamai tawdinu se adu mi mioi ba magi wakhan da nate ma sa magi wakhan ne ba begara da tolo ba